Hello ma'am pulang putin sida tanam no actually ma'am ngasigi mathel sidi achambo ina tawjaraage mathel adudi vegetable pulao ni yam line ai thongjaraage adugu ma'am aina happy spices maru marang singje ma'am ida leite haina tokthokpi gano normally nungti gi thongba ma'am ida leiba masala powder sing dum happy rega thongbirasu yai aduga yam sanna yam line thongjaraage matam chandana adudi thongba horasi ꯅꯣꯡꯁꯨ ꯇꯥꯔꯤ ꯑꯩ ꯄꯨꯗꯤꯅꯥ ꯃꯅꯥ ꯈꯔ ꯍꯦꯛꯀꯦꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯨꯒ ꯋꯥꯍꯣꯡꯁꯤꯡꯁꯤꯁꯨ ꯅꯣꯡ ꯇꯥꯕꯁꯤꯗ ꯍꯔꯥꯎꯕꯒꯤ ꯈꯣꯡꯉꯤ ꯃꯌꯥꯝꯁꯦ ꯈꯣꯡꯉꯤꯅꯦ ꯉꯁꯥꯏꯗꯒꯤ ꯑꯗꯨꯒ ꯄꯨꯗꯤꯅꯥꯁꯤꯁꯨ ꯈꯔ ꯈꯛ ꯐꯔꯝꯕꯅꯦ ꯅꯣꯡ ꯆꯨꯃꯟꯗꯅ ꯂꯣꯏ ꯄꯠꯁꯜꯂꯦ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯍꯦꯛꯑꯒ ꯂꯥꯛꯑꯦ ꯑꯗꯨꯒ ꯄꯨꯗꯤꯅꯥ ꯃꯅꯥ ꯍꯦꯛꯑꯒ ꯁꯨꯃꯥꯏꯅ ꯅꯝꯍꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯃꯥꯏ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯑꯗꯣ ꯂꯩꯈꯣꯝ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯐꯖꯅ ꯆꯥꯝꯊꯣꯛꯑꯦ ꯆꯥꯝꯊꯣꯛꯑꯒ ꯑꯩ ꯁꯤꯗ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯇꯩ ꯀꯩꯀꯩ ꯆꯪꯒꯗꯕꯁꯤꯡꯁꯦ ꯂꯣꯏ ꯁꯦꯝꯗꯣꯛꯆꯔꯛꯑꯒꯦ ꯍꯥꯟꯅ ꯇꯤꯜꯍꯧꯁꯤ ꯁꯣꯏꯗꯣꯛꯑꯒꯦ ꯇꯤꯜꯍꯧꯁꯦ ꯃꯦꯗꯤꯌꯝ ꯑꯣꯏꯕ ꯑꯅꯤꯃꯨꯛ ꯂꯧꯔꯦ ꯑꯗꯨꯝ ꯆꯥꯎꯇꯛ ꯇꯧꯕꯗꯣ ꯑꯃ ꯇꯪꯈꯥꯏ ꯑꯣꯏꯔꯁꯨ ꯌꯥꯅꯤ ꯑꯩ ꯃꯦꯗꯤꯌꯝ ꯑꯣꯏꯕ ꯑꯅꯤ ꯂꯧꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯑꯅꯤꯃꯨꯛ ꯂꯧꯔꯦ ꯑꯗꯨꯒ ꯀꯩꯀꯩ ꯑꯦꯟꯁꯥꯡ ꯂꯩꯇꯅ ꯃꯅꯥ ꯃꯁꯤꯡ ꯀꯣꯕꯤ ꯂꯩꯒꯨꯝꯕ ꯑꯗꯒꯤ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯆꯝꯐꯨꯠ ꯆꯥꯕꯤ ꯍꯥꯏꯗꯤ ꯃꯅꯥ ꯑꯣꯏꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯞꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯑꯂꯨꯁꯦ ꯌꯥꯝ ꯄꯤꯛꯄꯅꯦ ꯅꯨꯡꯁꯤꯕꯅꯦ ꯁꯤꯒꯤ ꯑꯂꯨꯁꯦ ꯑꯉꯥꯡꯕꯤ ꯑꯂꯨꯗꯨꯅꯦꯕ ꯁꯤꯗ ꯑꯉꯧꯕ ꯊꯣꯛꯏꯕ ꯑꯂꯨꯁꯤꯡꯁꯦ ꯁꯤꯒꯤ ꯃꯍꯥꯎꯁꯦ ꯌꯥꯝ ꯊꯨꯝꯃꯦꯕ ꯃꯥ ꯏꯔꯣꯟꯕꯒ ꯆꯥꯔꯨꯔꯗꯤ ꯏꯔꯣꯟꯕꯗꯣ ꯄꯨꯂꯞ ꯕꯔꯕꯥꯠꯅꯦ ꯃꯥꯒꯤ ꯑꯂꯨ ꯑꯉꯧꯕꯗꯨꯅ ꯏꯔꯣꯟꯕꯒ ꯂꯣꯜꯂꯨꯔꯗꯤ ꯑꯇꯩ ꯌꯦꯟꯁꯥꯡ ꯑꯇꯣꯞꯄꯗ ꯍꯥꯞꯄꯁꯨ ꯑꯗꯨꯝ ꯍꯥꯎꯇꯦꯕ ꯌꯥꯝꯅ ꯊꯨꯝꯃꯦꯕ ꯍꯥꯏꯗꯤ ꯃꯥ ꯍꯥꯞꯄꯨꯔꯗꯤ ꯑꯂꯨ ꯑꯉꯧꯕꯗꯣ ꯍꯥꯞꯄꯨꯔꯗꯤ ꯌꯦꯟꯁꯥꯡ ꯂꯣꯏꯅ ꯃꯍꯥꯎ ꯃꯥꯡꯍꯜꯂꯦ ꯑꯗꯨꯒ ꯈꯥꯃꯦꯟꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯁꯣꯏꯗꯣꯛꯆꯔꯒꯦ ꯑꯩ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯇꯥꯊꯣꯛꯑꯒ ꯑꯗꯨꯒ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯁꯣꯏꯔꯤꯁꯤ ꯃꯔꯝꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯦ ꯆꯥꯎ ꯌꯥꯗꯦꯕ ꯑꯉꯥꯡꯗꯤ ꯃꯃꯤꯠꯅ ꯍꯥꯟꯅ ꯆꯥꯏꯌꯦꯕ ꯃꯣꯏꯗꯤ ꯃꯃꯤꯠꯇ ꯐꯖꯕꯗꯨꯅꯦꯕ ꯃꯌꯥꯗ ꯍꯨꯞꯇꯣꯏꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇ꯭ꯔꯤꯛ ꯃꯈꯟ ꯇꯧꯔꯒ ꯃꯃꯥꯁꯤꯡ ꯑꯗꯨꯝ ꯇꯧꯔꯝꯒꯅꯤ ꯃꯃꯥꯁꯤꯡ ꯄꯤꯖꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏ ꯃꯃꯤꯠꯇ ꯍꯥꯟꯅ ꯐꯖꯍꯜꯂꯒ ꯆꯥꯍꯟꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠꯇꯪ ꯗꯤꯖꯥꯏꯟꯁꯦ ꯁꯦꯝꯃꯒ ꯑꯦꯅꯤ ꯄꯣꯠꯇ ꯗꯤꯖꯥꯏꯟ ꯁꯦꯝꯃꯗꯤ ꯃꯣꯏ ꯑꯗꯨꯝ ꯍꯥꯟꯅ ꯆꯥꯅꯤꯡꯕ ꯐꯥꯎꯈ꯭ꯔꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯪ ꯈꯥꯏꯗꯣꯛꯆꯔꯒ ꯍꯥꯞꯄꯦ ꯒꯖꯔꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯎꯇꯛ ꯁꯦꯝꯃꯒ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯒꯦ ꯈꯣꯡꯗ꯭ꯔꯨꯝꯁꯤꯁꯨ ꯇꯪꯈꯥꯏ ꯑꯃ ꯂꯧꯖꯔꯦ ꯈꯣꯡꯗ꯭ꯔꯨꯝꯁꯤꯁꯨ ꯁꯦꯝꯗꯣꯛꯑꯒꯦ ꯏꯆꯥ ꯅꯨꯄꯥꯁꯤꯁꯨ ꯂꯣꯟꯗ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯂꯣꯟꯒꯅꯣ ꯍꯥꯏꯔꯤꯉꯩꯗ ꯍꯦꯟꯒꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯁꯤꯅ ꯕꯨꯔꯤ ꯃꯌꯥꯡ ꯕꯨꯔꯤꯒ ꯍꯥꯏꯕꯗꯨꯅꯦ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯁꯦꯝꯈꯤꯕꯁꯤꯡꯗꯣ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯔꯁꯤ ꯑꯗꯣ ꯃꯆꯜꯁꯤꯡꯁꯦ ꯁꯤ ꯂꯩꯖꯔꯦ ꯂꯣꯜꯂꯤꯁꯦ ꯌꯦꯡꯉꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦ ꯅꯪꯕꯨ ꯉꯥꯛꯇ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦꯅ ꯍꯥꯏꯕꯗ ꯑꯩ ꯁꯥꯟꯅꯕꯁꯤ ꯌꯥꯗ꯭ꯔꯕ ꯍꯦꯟꯅ ꯑꯗꯨꯝ ꯍꯪꯉ ꯂꯩ ꯌꯦꯡꯉꯣ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯁꯤꯁꯦ ꯑꯆꯥꯊꯥꯎ ꯈꯔ ꯂꯧꯔꯦ ꯍꯪꯒꯥꯝ ꯊꯥꯎꯅꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯗꯥꯜꯆꯤꯅꯤ ꯑꯁꯤꯅ ꯑꯦꯂꯥꯏꯆꯤ ꯑꯆꯧꯕꯅꯦ ꯁꯤꯅ ꯑꯦꯂꯥꯏꯆꯤ ꯑꯄꯤꯛꯄ ꯑꯅꯤꯃꯨꯛ ꯍꯥꯞꯄꯦ ꯑꯗꯨꯒ ꯂꯣꯡ ꯃꯔꯤ ꯃꯉꯥ ꯑꯃꯁꯨ ꯑꯗꯨꯒ ꯖꯥꯏꯐꯜꯅꯦ ꯍꯪꯒꯥꯝꯄꯥꯟꯁꯤꯅ ꯁꯤ ꯍꯪꯒꯥꯝꯄꯥꯟꯁꯤ ꯖꯥꯏꯐꯜꯅꯦ ꯑꯃꯁꯤꯅ ꯐꯨꯜ ꯆꯀ꯭ꯔꯤꯅꯦ ꯁꯤ ꯃꯁꯥꯂꯥ ꯒꯔꯝ ꯃꯁꯥꯂꯥꯗ ꯌꯥꯎꯕꯁꯤꯡꯗꯨꯅꯦ ꯑꯗꯨꯝ ꯒꯔꯝ ꯃꯁꯥꯂꯥ ꯄꯥꯎꯗꯔ ꯂꯥꯛꯄꯁꯤꯡꯗꯣ ꯑꯗ ꯍꯥꯞꯄ ꯃꯁꯥꯂꯥꯁꯤꯡꯗꯨꯅꯦ ꯑꯗꯨ ꯁꯤꯁꯦ ꯑꯗꯨꯝ ꯄꯥꯎꯗꯔ ꯍꯥꯞꯄꯔꯣꯏ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯞꯈ꯭ꯔꯅꯤ ꯇꯦꯖꯄꯇꯥꯁꯤꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯑꯃꯒ ꯑꯗꯨꯒ ꯁꯣꯏꯔꯒ ꯊꯝꯈꯤꯕ ꯇꯤꯜꯍꯧꯁꯤꯡꯁꯨ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯁꯤ ꯇꯤꯜꯍꯧꯁꯦ ꯉꯥꯛ ꯉꯧꯕꯤꯔꯒ ꯁꯤꯡ ꯆꯅꯝ ꯑꯁꯨꯕꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯁꯤꯁꯨ ꯉꯥꯛꯇꯪ ꯉꯧꯕꯤꯔꯒꯦ ꯇꯤꯜꯍꯧ ꯁꯤꯡ ꯆꯅꯝꯁꯦ ꯉꯥꯛ ꯉꯧꯔꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯁꯨ ꯃꯥꯒꯤ ꯃꯍꯤ ꯊꯣꯛꯂꯛꯄꯁꯤꯡꯗꯣ ꯂꯣꯏꯅ ꯀꯪꯁꯟꯗ꯭ꯔꯤꯐꯥꯎ ꯉꯧꯕꯤꯗꯣꯏꯅꯤ ꯁꯤ ꯑꯃꯨꯛ ꯉꯧꯔꯁꯤ ꯊꯨꯝ ꯀꯩꯀꯩ ꯍꯥꯞꯆꯤꯟꯈ꯭ꯔꯁꯤ ꯃꯁꯥꯂꯥꯁꯤꯡꯗꯣ ꯃꯁꯥꯂꯥꯗ ꯑꯩ ꯖꯤꯔꯥ ꯄꯥꯎꯗꯔꯗꯪ ꯍꯥꯞꯀꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯒꯔꯝ ꯃꯁꯥꯂꯥ ꯄꯥꯎꯗꯔꯁꯨ ꯍꯥꯞꯄꯔꯣꯏ ꯀꯩꯝ ꯍꯥꯞꯄꯔꯣꯏ ꯖꯤꯔꯥ ꯄꯥꯎꯗꯔꯒ ꯍꯜꯗꯤꯒꯗꯪ ꯌꯥꯏꯉꯪꯁꯦ ꯁꯤꯒꯗꯪ ꯍꯥꯞꯄꯅꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯃꯄꯨꯝ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕꯅꯤꯅ ꯑꯇꯩ ꯍꯥꯞꯄꯔꯣꯏ
ꯁꯤꯡꯁꯨ ꯉꯥꯛ ꯐꯖꯅ ꯉꯧꯕꯤꯔꯁꯤ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯣꯔꯣꯛ ꯄꯥꯝꯕꯤꯕꯁꯤꯡ ꯈꯔ ꯌꯥꯝꯅ ꯍꯥꯞꯄꯤꯔꯁꯨ ꯌꯥꯏ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯨ ꯍꯥꯞꯆꯔꯔꯣꯏ ꯃꯁꯥꯂꯥꯁꯤꯡꯁꯦ ꯉꯥꯛ ꯉꯧꯔ ꯃꯇꯨꯡꯗ ꯍꯥꯞꯀꯗꯕꯁꯤꯡꯁꯦ ꯒꯖꯔ ꯈꯣꯡꯗ꯭ꯔꯨꯝ ꯑꯂꯨ ꯍꯥꯞꯀꯗꯕꯁꯤꯡꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯁꯤꯁꯨ ꯃꯤꯛꯁ ꯐꯖꯅ ꯉꯥꯛ ꯇꯧꯕꯤꯔꯒꯦ ꯈꯥꯃꯦꯟꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯄꯤꯛꯏꯉꯩꯗ ꯌꯨꯝꯂꯣꯝꯗ ꯃꯌꯥꯡ ꯕꯣꯔꯤ ꯍꯥꯏꯔꯒ ꯀꯧꯋꯦꯕ ꯑꯗꯣ ꯑꯁꯦꯡꯕꯕꯨꯗꯤ ꯁ꯭ꯋꯥꯏꯗꯗꯤ ꯁꯣꯌꯥ ꯆꯪꯁ ꯍꯥꯏꯔꯦꯗꯅ ꯉꯥꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯊꯝꯃꯒꯦ ꯑꯗꯨꯒ ꯁꯣꯝꯗ ꯍꯥꯞꯀꯗꯕ ꯆꯦꯡꯗꯣ ꯑꯩ ꯆꯥꯝꯊꯣꯛꯔꯛꯀꯦ ꯆꯦꯡꯁꯦ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯇꯅꯦ ꯃꯤ ꯌꯥꯝꯗꯕꯅꯤꯅ ꯃꯤ ꯌꯥꯝꯕ ꯏꯃꯨꯡꯒꯤꯅ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯑꯅꯤ ꯆꯥꯕ ꯏꯃꯨꯡꯒꯤꯅ ꯑꯗꯨꯝ ꯆꯦꯡ ꯀꯦꯖꯤ ꯑꯃ ꯑꯅꯤ ꯆꯥꯡꯗꯨꯗ ꯑꯗꯨꯝ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨꯒ ꯑꯦꯟꯁꯥꯡꯗꯤꯅꯦ ꯌꯥꯝ ꯆꯪꯗꯕꯅꯤ ꯑꯩꯈꯣꯏꯅ ꯑꯦꯟꯁꯥꯡ ꯑꯣꯏꯅ ꯇꯣꯉꯥꯟ ꯊꯣꯡꯕ ꯀꯥꯟꯗ ꯑꯦꯟꯁꯥꯡ ꯌꯥꯝ ꯆꯪꯕꯗꯣ ꯑꯗꯨꯒꯤ ꯆꯥꯡꯗ ꯍꯟꯊꯅ ꯆꯪꯕꯅꯦ ꯑꯦꯟꯁꯥꯡ ꯍꯥꯞꯇꯣꯏꯕ ꯆꯥꯡꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯍꯥꯎꯈꯤꯕꯅꯦꯕ ꯌꯥꯝ ꯁꯝꯕꯅꯦ ꯌꯥꯝꯁꯨ ꯍꯥꯎꯕꯅꯦ ꯌꯥꯝꯅ ꯊꯨꯅꯁꯨ ꯂꯣꯏꯕꯅꯦꯕ ꯍꯥꯏꯗꯤ ꯑꯦꯟꯁꯥꯡ ꯀꯩ ꯈꯔ ꯃꯆꯦꯠ ꯃꯆꯦꯠ ꯂꯩꯕ ꯑꯃꯃꯝꯗꯒ ꯂꯩꯕ ꯌꯥꯎꯔꯛꯏꯗꯅ ꯑꯗꯨ ꯈꯔ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯊꯣꯡꯖꯤꯟꯈꯤꯕ ꯑꯗꯨꯗꯤ ꯍꯥꯎꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯌꯥꯝꯁꯨ ꯊꯨꯅ ꯂꯣꯏꯕꯅꯦ ꯁꯝꯕꯅꯦ ꯃꯇꯝꯁꯨ ꯃꯥꯡꯗꯕꯅꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯆꯥ ꯌꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯍꯥꯎꯕꯅꯦ ꯆꯦꯡꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯏꯁꯤꯡ ꯆꯥꯡꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯊꯣꯡꯉꯤꯕ ꯏꯁꯤꯡ ꯆꯥꯡꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯌꯣ ꯏꯁꯤꯡ ꯆꯥꯡ ꯌꯦꯡꯉꯤꯅꯦ ꯆꯥꯛ ꯊꯣꯡꯕꯗ ꯏꯁꯤꯡ ꯆꯥꯡ ꯌꯦꯡꯈꯤꯕꯒꯤ ꯍꯩꯅꯕꯤꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅ ꯏꯁꯤꯡ ꯆꯥꯡ ꯌꯦꯡꯍꯧꯗ꯭ꯔꯗꯤ ꯍꯤꯁꯥꯞ ꯑꯣꯟꯒꯦ ꯀꯥꯏꯅ ꯇꯧꯕꯁꯦ ꯍꯩꯅꯗꯦꯕ ꯑꯗꯨꯝ ꯏꯁꯤꯡ ꯈꯨꯠꯅ ꯂꯨꯞꯄꯒ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯗꯤ ꯇꯥꯍꯟꯗꯦ ꯑꯗꯣ ꯄꯨꯗꯤꯅꯥ ꯃꯅꯥ ꯍꯥꯞꯄꯦ ꯑꯗꯨꯒ ꯀꯁꯨꯔꯤ ꯃꯦꯊꯤ ꯑꯀꯪꯕꯗꯣ ꯑꯗꯨ ꯈꯔ ꯑꯃꯒ ꯍꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂ ꯀꯥꯝꯍꯟꯈ꯭ꯔꯒꯦ ꯁꯤꯁꯦ ꯁꯥꯏꯗꯇ ꯑꯩ ꯆꯠꯅꯤ ꯁꯦꯝꯕ ꯍꯧꯔꯛꯀꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ 6-7ꯃꯨꯛ ꯂꯧꯔꯦ ꯄꯨꯗꯤꯅꯥ ꯈꯔ ꯑꯃ ꯂꯧꯔꯦ ꯇꯤꯜꯍꯧ ꯈꯔ ꯑꯗꯒꯤ ꯆꯅꯝ ꯁꯤꯡ ꯈꯔ ꯑꯃꯒ ꯐꯗꯤꯒꯣꯝ ꯈꯔ ꯑꯃꯒ ꯈꯨꯕꯥꯝ ꯂꯧꯕꯤꯌꯣ ꯐꯗꯤꯒꯣꯝ ꯄꯨꯗꯤꯅꯥꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯑꯃꯒ ꯊꯨꯝ ꯈꯤꯇꯪ ꯑꯃꯒ ꯑꯗꯒꯤ ꯑꯝꯆꯨꯔ ꯄꯥꯎꯗꯔ ꯁꯤ ꯍꯩꯅꯧ ꯑꯀꯪꯕꯗꯣ ꯑꯗꯨꯒꯤ ꯄꯥꯎꯗꯔꯅꯦ ꯁꯤ ꯒ꯭ꯔꯥꯏꯟ ꯇꯧꯊꯣꯛꯎꯔꯁꯤ ꯏꯁꯤꯡ ꯈꯤꯇꯪ ꯋꯥꯠꯄ ꯃꯥꯜꯂꯦ ꯑꯩꯅ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯏꯁꯤꯡ ꯍꯥꯞꯇꯕꯤꯗ ꯑꯩꯅ ꯎꯪꯉꯨꯔꯦꯕ ꯐꯖꯅ ꯇꯣꯏꯔꯦ ꯌꯦꯡꯉꯣ ꯃꯅꯝꯁꯤꯗꯤ ꯀꯥꯏꯕ ꯖꯥꯠꯅꯤ ꯃꯥꯏ ꯃꯅꯝꯁꯦ ꯖꯤꯔꯥꯒ ꯐꯗꯤꯒꯣꯝꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒꯤꯒ ꯁꯤꯁꯤꯗꯅꯦ ꯆꯝꯄ꯭ꯔꯥ ꯈꯤꯇꯪ ꯑꯃꯒ ꯁꯨꯝꯖꯤꯜꯂꯗꯤ ꯑꯁ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯁꯦ ꯁꯣꯛ ꯇꯧꯗꯣꯏꯅꯦꯕ ꯆꯠꯅꯤꯁꯦ ꯁꯣꯛ ꯇꯧꯕꯁꯤꯗ ꯍꯪꯒꯥꯝ ꯊꯥꯎ ꯈꯤꯇꯪ ꯂꯧꯔꯦ ꯖꯤꯔꯥ ꯃꯄꯨꯝ ꯈꯔ ꯑꯃꯒ ꯑꯗꯒꯤ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯑꯃꯒ ꯑꯗꯨ ꯁꯤ ꯊꯥꯎ ꯈꯪꯁꯥ ꯁꯥꯍꯜꯂꯒ ꯊꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯒ ꯉꯥꯛ ꯂꯩꯊꯔꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯂꯅꯤ ꯑꯗꯨꯒ ꯁꯤꯗ ꯁꯣꯛ ꯇꯧꯁꯟꯗꯣꯏꯅꯤ ꯆꯠꯅꯤꯁꯤꯗ ꯁꯣꯛꯁꯦ ꯇꯧꯕ ꯂꯣꯏꯔꯒ ꯃꯊꯛ ꯃꯈꯥꯁꯦ ꯐꯖꯅ ꯃꯤꯛꯁ ꯇꯧꯕꯤꯌꯣ ꯑꯁ ꯃꯅꯝꯁꯤꯗꯤ ꯇꯤꯟ ꯆꯨꯝꯃꯦ ꯁꯦꯝꯅ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯁꯤꯒꯤ ꯆꯠꯅꯤꯁꯦ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯁꯤꯁꯦ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯗ ꯑꯗꯨꯒ ꯄꯨꯂꯥꯎ ꯊꯣꯡꯕꯗ ꯁꯤ ꯆꯠꯅꯤꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯃꯄꯨꯡ ꯏꯐꯥ ꯐꯥꯗꯕꯒꯨꯝꯕꯅꯦ ꯑꯗ ꯑꯝꯇꯪ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯁꯣꯝꯗ ꯊꯣꯡꯈꯤꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯨꯜꯂꯒ ꯐꯖꯅ ꯂꯩꯔꯝꯃꯦꯗꯣ ꯃꯅꯝꯒ ꯋꯪ ꯋꯪ ꯅꯨꯡꯁꯤꯔꯒ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯟꯈ꯭ꯔꯁꯤ ꯑꯩ ꯀꯣꯠꯊꯖꯔꯛꯑꯒꯦ ꯄ꯭ꯂꯦꯠꯇ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯌꯥꯝ ꯌꯦꯡꯕꯤꯌꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯈꯥꯃꯦꯟꯁꯦ ꯍꯥꯟꯅ ꯇꯣꯏꯗꯅꯕ ꯃꯊꯛꯇ ꯍꯥꯟꯅ ꯂꯧꯊꯣꯛꯆꯔꯛꯑꯒꯦ ꯑꯁ ꯃꯆꯨꯁꯦ ꯃꯌꯥꯝ ꯄꯨꯂꯥꯎ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯌꯨꯝꯗ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯕꯤꯌꯣ ꯌꯥꯝꯅ ꯃꯇꯝ ꯆꯤꯟꯕ ꯃꯇꯝ ꯍꯥꯏꯗꯤ ꯌꯦꯟꯁꯥꯡ ꯌꯥꯝꯅ ꯂꯩꯇꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯁꯦꯞ ꯑꯣꯏꯕꯅꯦ ꯃꯇꯝꯁꯨ ꯆꯪꯗꯕꯅꯦ ꯌꯥꯝꯅ ꯊꯨꯅ ꯆꯠꯀꯗꯕ ꯊꯕꯛꯀ ꯂꯩꯔꯗꯤ ꯑꯗꯨꯗꯅ ꯍꯦꯟꯅ ꯌꯥꯝ ꯀꯥꯟꯅꯔꯦ ꯁꯤꯁꯦ ꯑꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯣ ꯑꯗꯣ ꯑꯩ ꯃꯌꯥꯝꯗꯣ ꯆꯥꯔꯒ ꯌꯦꯡꯖꯔꯛꯀꯦ ꯄ꯭ꯂꯦꯠꯇ ꯆꯠꯅꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯁꯂꯥꯠ ꯈꯔ ꯇꯤꯜꯍꯧ ꯊꯕꯤ ꯈꯔꯁꯨ ꯍꯥꯞꯆꯤꯟꯖꯔꯛꯑꯒꯦ
ꯑꯗꯨꯗꯤ ꯃꯌꯥꯝ ꯄꯨꯂꯥꯎ ꯊꯣꯡꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯕ ꯃꯤꯡꯒꯧꯅ ꯏꯆꯦ ꯏꯆꯜ ꯏꯅꯥꯎꯅꯆꯤꯡꯕ ꯀꯧꯔꯛꯄꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯒ ꯉꯥꯛ ꯂꯩꯇ ꯏꯟꯇꯔꯦꯛ ꯇꯧꯔꯒ ꯂꯩꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯟꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ